Arambai News Guwahati Damitelongi Pau Tabaribasingbu Yan Hanwangtada Chingangbam Susitrani na Kurumjari. Huzingasi Samlapa Mariba Pausing Lobirase. Laibagasi President Ramnath Kovind Numidumnigi Kongchetangasi Assam da Thonglakre. Border Airport Tamakbu Bihu Amadi Purupkyagi Natki Jagoina Taramna Okay. Miyamna Harautayamna Okpudu Ubada Garidagi Anirak Kumthaduna Miyamgi Mapamda President Kovinna Tagatpa Fongdoklamke. Gasi Guwahati ki Srimanta Sankardev Kala Khetrada Pangthukiba Thorom amada Tioki Lachit Maidamgi project virtually urep uyung tamke. Lachit Borpukangi chahi chamri subagi ningsing thorom su mahakna hangdoke. Thorom asida Governor Professor Jagdish Mukhina Phulam Gamosa amadi CM Himanta Biswa Sarmana Brindavani Vastragi symbol amadi Lachit ki ayek pasaktam amasu Presidenta Kudol tamke. Assam da Tara Taredlak Landarakhiba Mogal Singbu Maithiba Pikhiba Ahom Lanmigi Lanjinglen Lachit Borpukangi Phut Chamaga Yankai Wangba Bronze ki mitam ama amadi Phut Chama Wangba Hengdang Hariba Lachit Borpukan Memorial Complex asida khilagane. Lambiga Yankai da Sagadoriba Memorial Complex asida War Memorial Museum amadi Library su thamgane. Asida sunatana Saraigat Langi Mamang Nomoda Ahom Lan Milising Tara Hena Sikiba Alabai Lan Pambu Ningsing Laduna Put Kuntra Wangba Hengdang Amasu Alabai da Kingani Haide. President Ramnath Kovind Guwahati ki Khana Parada Laiba Koina Dharada Ahing Yarekane Hayeng Kaziranga National Park Tasu Chalamgane. Ramnath Kovind Nama Kiloina Vigaloina Ngasi Kamakya Imagi Mandira Jatuna Imabu Kurumlamki. Awareness campaign on sustainability and livelihood for handloom weavers of Barak Valley of Assam haiba awareness campaign among asi Silchar laiba Jyoti Kala Kendragi auditorium da pangthokre. Thoromasida Kirti Jali DC chief guest Rajiv Rai, Mukhtarul Islam, Anandya Samajpati, Aditya Birla Group, J. Rai, Harilal Singh, Assistant Director, Amadi, Likmabam Ravi Sankar, DDM, Nabard na Chingba Mioy Singh na Daisa Firm K. Campaign asida maroina Peace Habi Nupi Singh na Imung Manungi Tabak Suna Peace Habada Nomoda Lupatara Khak Tanba adu Ngasigi Company Singh Asigi Peace Haba Tarabadi Nomoda Lupachahungi Changda Tanbangam Gani Haike. Ngasigi campaign asida Birla Group Model Koba Nobel Lang Makalamasu Peace Habi Chamaga Yankaida Lem the Yentoktuna Ahan Bagyoina Changyeng Tonganaba Peace Habi Singda Kusinaki. NEHHDC Birla Cellulose Fabric Plus Nasin Bamadi Department of Handloom and Textiles Barak Valley Districts of Assam na Sawatpa campaign asida Kasar Karimganj amadi Haila Kandi dagi Peace Habi Chanimuk na Sarukyaki. Haukiba February Taranipan Irai Nimitta Lakipur Singerbon Maning Lakai Dilaiba Sana Saba Kemamayum Radha Mohana Laikidavada Ngasi All Kasan Manipuri Jewelry Association Gimiroiba member Karana Laikidraba Ahalgi Yum the Chatuna Awaba Fongdokibaga Loyana Laikidrabagi Tawaina Lairam Lenda Ingna Chikna Lena Bagi Isorgi Mafamda Tony Zaki Haina President Arambam Binoy Amadi Secretary and Luang Tombana Tadorokpa Cherol Amana Pongdorakle. Ahanba Tanka ki February Kunipanda Pangthokadariba Manipur Assembly Mikalasida Kendra Kuntrani Panda Nupi Mirep Taramanga Yauna Punna Mirep Chamaga Humbudra Humdoina Lamba Tonnagadori. Mikal Pangthokadariba si Imphal West, Imphal East, Bishnupur, Churachandpur, Ferzol Amadi Kangpokpine. Punna polling center Lisingamaga Chamaga Tarani Pan Botarna Lak Tarani Thoihen Bane. BJP ki oina Mirep Kuntrani Pan, Congress ki oina Mirep Kuntramanga, JDU gi na Kunipan, NPP gi Kuntaret na Chingbagi Mirep Singh Amadi Independent Mirep Tarani Pan su Mikhal Thingnaba sida yauri. Arapa Manung Hanjuna Laiba polling center sing da chatkadaba polling personnel sing arangdagi hongna helicopters nadna trial tawba hokre. February Kunipan ki Mikhalasida Mathau Togodoriba polling agents sing amadi counting agents sing na polling station amadi counting hall the Changjingagi Mamang COVID vaccine dose suna kapthokle haibagi certificate utkadabani haire. Nakalamarov da Thobalamati Kakchingi polling station Kudingmak Tobacco Free Zone District Ohenaba election officer DC A Subhas Singh Nangasi order ama Thadorakre. Uripo Kendrada BJP gi Mirep Oriba KH Raghumani na Miyoibagi Ijat Sokadaba
wahai nganglubagidamag socio-political commentator Chongtham Bijoyna KH Ragumani gi mathakta lupa crore taragi defamation suit pankre haina Rims complex ta leba masagi mayumda pangthokiba paugi mipam amada paumishingda phongdorakhe Manipur Mikhal Thengnagadoriba Mirep Singi Manungda Chada Yankai Taret Habadi Mirep Yankai Thoina Crore Patine Masigi Manungda Mirep Tarana Crore Manga Aduga Mangagi Matakta Baral Matum Leiba Mioishing Naktane Jiri Pamge Latinkhal GP da Kendra Sigi BJP Mirep Namirakpam Buddha Chandragi Nomuyoba Political Conference Pangthokre March Manga the Pangthokadariba Ani Suba Tankaki Mikhala Siga Marilina Political Conference Asida Adhikari Mayum Sarda Devi President BJP Manipur Pradeshna Chief Guest Pony Singh Mandal President Imphal Westna President Aduga Guest of Honor Singoina Ajay Jamwal Any State General Secretary Organization Kausik Rai MLA Lakipur Loinana Jiribam the Lariba Community Kutimaki Luchingwa Singna Sarukyaki BJP ge lengak lakpaga Jiribam na su yamnamag athuba matamgi manungda angang singge ba scholarship amadi laptop yen thokani haina sarana hairamki makata na BJP President N Buddha Chandrana Jiribam asi santi leina ingna chikna thong manaba khunai ama oihenba haibasi maki pandamni haiki Jiribamda NPF President Pauksing Kamagi Yumda Paugi Mipam Pangthokladuna President na haikibada NPF Manipur State Unit ki President ka Khanaraba Matong Party Warep ki Mayokta Thabak Tawbagidamag di Athui Representative to MP gi Membership Amadi Affiliation to NPF Party February Kunmari dagi Kakthale haiki Mizoram lengang na hujik phawda state asida covid na leikidraba mioi chatruka yankai thoigi manungda chamriga kunda lupa lising yankai compensation oina pikre haina CM Joram Thangana assembly da phongdokhi nakal amarom duty tawringai da covid na maram oiduna leikidraba village level task force ki volunteer ahumgi naknaba mari mata da su lupa lakh kun compensation oina pikre haire Russia amadi Ukraine gi lan kankhalakle Russia gi lanmi sing Ukraine gi konung sahar Cape yogodaba khajiktang ngaisilakle haire lebagani asina amana amagi mathakta maral sinabaga loinana claim su tawnarakle mapangal kanba manadaba lebak ani gi marakta soknaba lane lan gi oina yamnamak mathau tariba fighter aircraft khaktangi wafam khanabada Russia gi na leiriba si punna lisingamaga Chaungaga Taramathoini Aduga Ukraine gina Subnatagi Marfutarani Pan Kaktani. Karigumba Netona Hakting na Mateng Pang Drabadi Ukraine Russia gi Mamangda Kangba Ngamgani Haivasi Chingnaningai Oirakli. Russia gi Maiki Dagidi Ukraine gi Lanmi Chamaga Yankai Hena surrender Torakre Hairi. Russia gi Foreign Minister na Ukraine crisis ki matang da paladuna Donbass official singa wari sanaki su Hairi. Russia gi pandam di Ukraine gi military power manghan basini President Zelensky na Ukraine gi neutral status ki matang da oidaba ngangi Russia na di Ukraine bu paishin ba pamde su hairi karigumba Ukraine na khulai thadok labadi Ukraine ga wari sanaba pami hojiksu Moscow na Zelensky bu Ukraine gi president ni haina adumak lowi su hairake Asumna Russia na military airfield Taramato yauna Ukraine gi military facilities chamaga taranipan manghan takhan kre. Nagalamron da Ukraine gi maikai dagi Russia na Belarus ki airfield sinaduna Ukraine da land tawi Russia gi number 1 yeknabasi President Zelensky ni haire adubu Ukraine gi President Zelensky na malim gi lebak singda Ukraine da mateng pangbiraknaba haijarakhibaga loidana Russian attack mayok nanabagi damak lebaga sigi micham miyam khudimag army changnanabasu hairakre Report matungina de Ukraine na Russia gi cargo jahasingi mathakta landakre adubu Russia na central area ahumda ballistic missile kapsili Russian army na hojikti thabak tawdraba Chernobyl nuclear power plant amadi masigi akoibada lariba mafam sing seize tawkibaga loinana plant asigi radiation level hengalakpa yabagi akiba chawna leirakle haire Konung Sahar Cape ki manak na pokhaiba amadi kapnabagi makhol tatana tari Ukraine gi michamiyam Romania amadi Hungary gi tainaba ngamkhai tamna chenari kharana changjafam loba yaba mafam singda thawai hingnanaba thuptuna lei haire Cheragasida Russia da anti war rally chatpagi pawshu lakle
Miyoi lising amaga chatret Russian police na phajinkre aduga protesters singna police na tankhaibasu yauki. Indiana lanjang hanjinaba hantanabagi hairakibaga loinana wari sanaduna taisinanabagi wafam ngasisu hairakre. Air Indiana Ukraine da panduna leriba Indian sing puthoroknabagi lambi thiba lepa leitri. Indian singbu Hungary amadi Morania gi kuthangda puthoroknaba khanari. Evacuation gi thabakta atai lebakta su mateng pangnanaba Air Indiana kupna khanari. Ahanba flight hayeng Budapest gi paraknabagi thorang taure. Dainlo Halitas ki Medical University LBIB ki Indian Medical Mahiroi Nipumuk India da thorok nabagi damag Ukraine Poland ngamkai tamna khong na laknari Mahiroi singasi college asigi bus amana ngamkai yogodaba kilometer nipan muk watlingai fawba thingdo lamkhibane Nakalamarom Blinken na India ki Foreign Minister da land gi matang asida punna akanba response piminasi su haizarakre adubo UNSC da India na Russia bu support Torokani habisi Russiana jetna thazaba thamle. America yauna nongchuki lebak singna Putin gi mathakta direct sanction taunanabagi phawba khanaba hokre. Putin na lan pambanina madugi mahisu mahakna phangpham thoi hainarakle. Russia gi global business ability thatnabagi thorang su tauri. President Joe Biden na Putin ga wari sanabagi thorang leite Russia ga wari sanabadu santainaba ngamdana loisinkre hairakre. NATO gi mapangal kankhananaba lanmi hena thazilagane Germany da lanmi lising taret thamlagani adubu Ukraine da Russia ga hakthengnana lan taunanabagi thorang de leite su hairakle khwaidigi athengba pawda America da leriba Russia gi maral mathum pumba freeze tawkre UK na Russian air float ban tawkibaga loinana hojik phawda lan asida Russian army chamri yankhai hena siramlagani haire Panbayabade Russian su British flight sing Russian airspace lana paibada thinkibatanatana airport sing dasu landing tawba ban tawkrabane Canada na Russia gi export permit su cancel tawkre Russia na pamlibasi Ukraine bu map tagi lokthokpasini haina France na su hairakle Nakalamaromda Ukraine na marin phaba leplabasu Russia gi lanjang asi kibadagi Ukraine dagi refugee lakh ama hena yumlonaba lebak singda chenthokna rakre Hojik Poland da refugee lising 15 hena changlakre haire changjafam thiraduna amadi yumlonaba lebak singda chelhounabagi damak railway station bus station amadi highway na chingbada gari na krik krik inari traffic jam leptana thokle Maraksida UN chief na Putin bu lan lepnanaba amukasu hairakre. Russia na landarakiba sigi matung Ukraine da humanitarian operation changsinabagi damaktasu UN na $1 million kun kaithokre. Aroibada ngasigi tentakpa maroiba pau khara. Tokyo Olympic ki silver medalist Manipur gi sanaroi Mirabai Chanu Inglisingani kunithoi Commonwealth Games ki oina qualify oikre. Ukraine da panduna leriba Meghalaya gi mahiroi sing soida ngamdana puthoroknabagi damak External Affairs Ministry ga matampnamakta pau phaunari wari sanari haina Meghalaya gi Health Minister James Sangmana paumishingda khanghalakhi Sikkim dagi su mahiroi kunmuk Ukraine da panduna lei hairi hauzik Ukraine gi bunker amada mahiroi kunasina changjafam logduna leibagi saktam media da thadorakhi IPL Inglisingani kunithoi March 16 tagi hauragane Mumbai amadi Pune gi venue marida sanagadori CM Arvind Kejriwal na lagliba April amadagi Delhi da lariba school sing mapung phana offline da class hauragani lauthokre haukiba pung kunmari asida India da covid ki anova positive case lising 19 phangki lising 19 na naba pharaduna discharge tawki aduga miyoi chahum subna anina leikhide US ex-President Barack Obama na Russian President Vladimir Putin na Ukraine micham miyam gi mathakta landabagi thong asibo kanna condemn tawkre Ukraine dagi flight ta puthorokadorba Indian sing asigi changadaba selfam namak India lengak na puthoklagani lauthokre Russia na landarakpadagi Ukraine gi Jetmin yi island ngakpada sikraba border guard tarahumdoibo Ukraine lengak na ikai khumnagani haikre adubu Russia na di kanagumba mata hatkide lanmipnamak masana khangna surrender torokibani hairakle
UNSCꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯣꯁꯀꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯍꯟꯗꯣꯛꯅꯕꯒꯤ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯗ꯭ꯔꯥꯐ ꯔꯤꯖꯣꯂꯨꯁꯟ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅꯃꯛ ꯚꯣꯠ ꯇꯧꯅꯒꯗꯧꯔꯤ ꯄꯟꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯚꯣꯠ ꯇꯧꯅꯕ ꯑꯁꯤꯗꯅꯤ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯚꯣꯠ ꯊꯥꯗꯕꯤꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯂꯤꯕ ꯑꯁꯤ ꯑꯃꯗꯤ ꯅꯦꯇꯣ ꯑꯦꯂꯥꯌꯟꯁꯅ ꯌꯨꯀ꯭ꯔꯦꯟ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛ ꯚꯔꯆꯨꯑꯦꯜ ꯏꯃꯔꯖꯦꯟꯁꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯑꯊꯦꯡꯕꯗ ꯐꯝꯂꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ